ꯐꯨꯠꯇꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯍꯤꯁꯦ ꯈꯔ ꯀꯪꯉꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯃꯁꯥꯒꯤ ꯃꯍꯤ ꯈꯔ ꯍꯥꯞꯇꯣꯏꯅꯦꯕ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯑꯩ ꯉꯔꯥꯡꯁꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯍꯧꯗ꯭ꯔꯦꯕ ꯑꯗꯨꯗꯨꯒꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤꯁꯦ ꯂꯨꯄꯥ ꯃꯥꯟꯕꯤ ꯊꯣꯡꯕꯅꯤ ꯑꯃꯨꯛ ꯑꯗꯣ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯔꯤꯁꯤꯄꯤꯗꯣ ꯑꯩ ꯍꯥꯞꯆꯔꯝꯒꯦꯕꯀꯣ ꯃꯇꯥꯏꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯔꯤꯁꯤꯄꯤ ꯍꯥꯞꯆꯔꯝꯒꯦ ꯁꯤꯒꯅ ꯑꯩꯈꯣꯏꯒꯤ ꯃꯨꯂꯥ ꯆꯝꯊꯣꯡ ꯂꯩꯔꯦ ꯑꯗꯨꯒ ꯍꯪꯒꯥꯝ ꯆꯝꯊꯣꯡꯅꯦꯕ ꯍꯪꯒꯥꯝ ꯃꯆꯥ ꯃꯆꯥꯗꯣ ꯆꯝꯊꯣꯡ ꯇꯧꯔꯤꯕ ꯁꯤꯒꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯇꯩ ꯀꯩꯁꯨꯝ ꯌꯥꯎꯖꯗ꯭ꯔꯦ ꯑꯗꯣ ꯍꯤꯟꯖꯥꯡꯁꯦ ꯌꯦꯡꯉꯨꯅꯦ ꯃꯆꯨꯁꯦ ꯐꯖꯗ꯭ꯔꯦ ꯌꯥꯝ ꯐꯖꯅ ꯎꯗ꯭ꯔꯦ ꯐꯖꯕ꯭ꯔꯥ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯃꯈꯨꯠ ꯍꯥꯝꯖꯗꯅ ꯂꯣꯏꯖꯩ ꯆꯝꯊꯣꯡꯁꯦ ꯍꯥꯎꯋꯤꯅꯦ
không có không bạn ạ sẽ lôi tay 오빠 까이는 강대 달리고 아이 hào củ hào mà mèm hình dạng gì anh xuống cái máy nó mèm nó thuồng cái ông kem hào vậy nè 좀 동안 저기 봐. bốc sẽ thật là củ hào mà
ꯆꯥꯕꯁꯤ ꯂꯣꯏꯔꯦꯕꯀꯣ ꯆꯥꯕꯁꯤ ꯂꯣꯏꯔꯦ ꯑꯩ ꯁꯤꯒꯤ ꯔꯦꯁꯤꯄꯤꯗꯣ ꯑꯩ ꯍꯥꯞꯆꯔꯝꯒꯦ ꯃꯇꯥꯏꯗ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯉꯤꯁꯤꯒ ꯃꯌꯥꯝ ꯊꯣꯡꯉꯤꯗꯨꯒ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯣꯡꯉꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯉꯤ ꯑꯗꯣ ꯍꯥꯏꯗꯤ ꯃꯇꯥꯡ ꯍꯥꯏꯗꯤ ꯑꯗꯨꯝꯅꯦ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯄꯨꯖꯔꯛꯀꯦꯕ ꯉꯝꯅꯕꯁꯨ ꯍꯣꯠꯅꯒꯦꯕꯀꯣ ꯗꯦꯂꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯅꯕ ꯗꯦꯂꯤ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯗꯦꯂꯤ ꯃꯨꯛꯕꯥꯡꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯗꯦꯂꯤ ꯇꯧꯕꯗꯣ ꯑꯗꯣ ꯍꯥꯏꯗꯤ ꯐꯖꯕ ꯀꯟꯇꯦꯟꯗꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯩꯒꯤ 2K ꯌꯧꯗꯣꯔꯦ ꯃꯌꯥꯝ 2Kꯗꯣ ꯌꯥꯡꯅ ꯌꯧꯍꯟꯕꯤꯔꯣ ꯃꯌꯥꯝꯅ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ